ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯊꯥꯞꯄ ꯂꯝꯗꯝ ꯑꯃꯗ ꯅꯤꯡꯊꯤ ꯈꯨꯜ ꯀꯧꯕ, ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯖꯕ, ꯃꯕꯨꯛ ꯃꯔꯥꯗ ꯌꯥꯝꯅ ꯇꯞꯆꯕ ꯈꯨꯡꯒꯪ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯅ ꯃꯁꯛ ꯃꯇꯧ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯖꯔꯕꯁꯨ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯈꯨꯜ ꯑꯁꯤꯒꯨꯝꯅ ꯃꯕꯨꯛ ꯃꯔꯥ ꯇꯞꯄꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯐꯕ ꯂꯩꯔꯕꯗꯤ ꯐꯠꯇꯕꯁꯨ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ꯫ ꯊꯦꯝꯕꯤ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯀꯧꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ꯫ "ꯏꯃꯥ! ꯏꯃꯥ! ꯍꯣꯏ ꯏꯃꯥ!" ꯂꯥꯏꯕꯤ ꯆꯥꯛꯁꯪꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯁꯥꯎꯔꯞ ꯇꯧꯅ ꯈꯨꯝꯂꯛꯏ꯫ "ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ, ꯀꯔꯤꯃꯨꯛ ꯇꯧꯔꯤ ꯁꯤꯒꯩꯖꯟ?" ꯊꯦꯝꯕꯤ ꯆꯞ ꯂꯦꯞꯄꯒ, "ꯃꯤꯡꯅ ꯃꯔꯣꯜ ꯑꯃ ꯐꯖꯩꯕ, ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯀꯥꯛꯏꯕ, ꯏꯃꯥꯅꯤ ꯀꯥꯏꯅ ꯅꯨꯡꯁꯤꯗꯦ ꯑꯃꯇ. ꯑꯗꯨ ꯍꯥꯏꯅꯕ ꯀꯧꯕ ꯑꯣꯏꯔꯗꯤꯅꯦ, ꯆꯠꯂꯣ ꯑꯥꯗ, ꯅꯁꯛꯇꯤ ꯌꯦꯡꯅꯤꯡꯗꯦ ꯑꯩ." "ꯏꯃꯥ, ꯑꯩꯒꯤ ꯁꯛꯁꯦ ꯌꯦꯡꯅꯤꯡꯉꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯩꯒꯤ ꯑꯩꯕꯨ ꯄꯣꯛꯄꯤꯔꯝꯃꯤꯅꯣ ꯏꯃꯥꯒ ꯕꯥꯖꯤꯒꯅ? ꯅꯣꯏꯅ ꯄꯣꯛꯄꯤꯔꯝꯗꯅ ꯑꯩꯁꯦ ꯑꯊꯤꯕ ꯃꯤꯆꯩ ꯃꯌꯥꯝ ꯑꯃ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛꯇꯤ. ꯄꯣꯛꯂꯕꯗꯤ ꯈꯔ ꯃꯤꯆꯩ ꯇꯥꯕ ꯇꯥꯕꯅꯤ ꯀꯩꯅꯣ. ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯇꯥꯔꯛꯈ꯭ꯔꯕꯖꯥꯠꯅꯤꯀꯣ, ꯅꯣꯏꯅꯒ ꯍꯦꯟ ꯄꯣꯟꯇꯦ. ꯏꯃꯥ, ꯑꯩꯅ ꯀꯞꯄꯤꯁꯤꯒꯤ ꯃꯔꯝꯗꯤ ꯆꯥꯛ ꯂꯥꯝꯕꯒꯤꯅꯤ ꯈꯪꯉꯕꯣ? ꯍꯦ, ꯆꯥꯛ ꯂꯥꯝꯃꯗꯤꯅꯦ ꯅꯄꯥ ꯅꯈꯣꯏꯗ ꯍꯥꯏꯔꯁꯨ ꯆꯠꯂꯨ. ꯉꯁꯤ ꯑꯩꯈꯣই ꯆꯥꯛ ꯕꯥꯖꯤꯅ ꯊꯣꯡꯕ꯭ꯔꯣ ꯏꯃꯥ? ꯍꯥꯎꯕ ꯍꯥꯎꯅꯤꯅꯦ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯊꯣꯡꯕ ꯆꯥꯛꯇꯣ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯦꯝꯕꯤ ꯃꯈꯣꯏꯒꯤ ꯆꯥꯛꯁꯪꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯄꯥꯗꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯦꯝꯕꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯁꯥꯎꯅ, "ꯑꯩꯈꯣꯏ ꯃꯥꯁꯤ ꯀꯌꯥ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯌꯦꯡꯉꯨꯅꯦ, ꯕꯥꯖꯤꯅ ꯆꯥꯛ ꯊꯣꯡꯉꯤ ꯀꯥꯏꯅ. ꯕꯥꯖꯤ! ꯕꯥꯖꯤ! ꯍꯣ ꯕꯥꯖꯤ!" ꯀꯧꯗꯨꯅ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯂꯒ ꯌꯦꯅꯥꯈꯥꯔꯣꯝꯗ ꯊꯣꯛꯂꯛꯏ ꯊꯦꯝꯕꯤ꯫ ꯏꯁꯧꯇ ꯂꯥꯡꯗꯨꯅꯇ ꯂꯩꯒꯟꯕꯤ ꯂꯥꯏꯕꯤ ꯃꯆꯥꯅꯨꯄꯤꯅ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯂꯒ ꯌꯦꯅꯥꯈꯥꯔꯣꯝꯗ ꯊꯣꯛꯈꯤꯕꯗꯨꯗ ꯏꯁꯧ ꯑꯃꯨꯛ ꯇꯧꯔꯛꯏ꯫ "ꯍꯥꯏ, ꯀꯗꯣꯝꯗꯅꯣ ꯅꯪꯅ ꯑꯃꯨꯛ ꯐꯥꯎꯗꯣꯛꯂꯒ ꯆꯠꯂꯤꯕꯗꯨꯕꯣ ꯍꯥ? ꯃꯅꯤꯡ ꯑꯃꯨꯛ ꯐꯥꯎꯔꯒ ꯆꯠꯂꯤꯗꯨꯕꯣ? ꯃꯃꯥꯡ ꯊꯣꯡꯗꯒꯤ ꯑꯗꯨꯝ ꯆꯠꯂꯨ ꯌꯥꯗ꯭ꯔꯥ? ꯃꯅꯤꯡ ꯃꯃꯥꯡ ꯈꯪꯗꯅ ꯄꯪꯐꯥꯎꯗ ꯐꯥꯎꯔꯒ ꯆꯠꯄꯗ ꯃꯊꯣꯡ ꯃꯔꯝꯗ ꯈꯪꯗ꯭ꯔꯕꯅꯤ ꯏꯃꯨꯡꯁꯦ." ꯊꯦꯝꯕꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯗꯦ, ꯃꯥꯒꯤ ꯊꯣꯛꯄ ꯃꯄꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯣꯝꯗ ꯆꯦꯜꯂꯛꯏ꯫ "ꯕꯥꯖꯤ! ꯕꯥꯖꯤ! ꯆꯥꯛ ꯂꯣꯏꯔꯕꯣ ꯑꯩꯈꯣꯏꯒꯤ?" ꯂꯨꯈꯣꯏ ꯃꯥꯁꯨ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯁꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯆꯥꯅꯨꯄꯤꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯪꯂꯛꯄꯗꯨꯗ ꯂꯣꯟꯈꯠꯂꯛꯂꯒ ꯈꯨꯝꯂꯛꯏ꯫ "ꯆꯥꯛꯅ ꯅꯃꯥꯅ ꯊꯣꯡꯍꯧꯔꯒ ꯑꯩꯉꯣꯟꯗ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯪꯂꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯤ ꯏꯄꯥꯒꯤ ꯊꯦꯝꯕꯤ?" ꯊꯦꯝꯕꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ, "ꯏꯃꯥꯅꯗꯤ ꯕꯥꯖꯤꯅ ꯆꯥꯛ ꯊꯣꯡꯉꯤ ꯍꯥꯏꯔꯤꯕ ꯕꯥꯖꯤ, ꯑꯗꯨꯒꯤ ꯍꯪꯕꯅꯦ ꯑꯩꯁꯨ ꯕꯥꯖꯤꯗ. ꯅꯣꯏꯅ ꯇꯔꯦꯠ ꯅꯥꯎꯁꯦ ꯑꯃꯅ ꯑꯃꯗ ꯄꯪꯊꯪꯗ ꯊꯪꯖꯅꯩ, ꯌꯥꯝ ꯇꯜꯂꯤꯗ ꯑꯩꯗꯤ." "ꯍꯦ ꯍꯩꯅꯨ ꯇꯔꯦꯡ, ꯅꯪꯅ ꯉꯥꯡꯕ ꯁꯛꯄ ꯍꯩꯕꯁꯤꯗꯤ ꯅꯃꯥꯗꯒꯤ ꯈꯨꯗꯨꯞ 10 ꯍꯦꯟꯗꯧꯔꯤꯀꯣ." "ꯑꯗꯨꯕꯨꯗꯤ ꯕꯥꯖꯤꯒ ꯏꯃꯥꯒꯒꯤ ꯃꯆꯥꯅꯤ ꯀꯩꯅꯣ." "ꯆꯠꯂꯨ, ꯅꯃꯥꯗ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯔꯁꯨ. ꯕꯥꯖꯤ ꯂꯧꯔꯥꯡ ꯁꯨꯕ ꯆꯠꯀꯗꯕꯅꯤ, ꯊꯦꯡꯂꯦ ꯍꯥꯏꯗꯅ." "ꯏꯃꯥꯗ ꯋꯥ ꯉꯥꯡꯗꯧꯗꯨꯅ ꯍꯦꯟꯅ ꯇꯟꯖꯈ꯭ꯔꯦ ꯑꯩꯗꯤ ꯕꯥꯖꯤ. ꯍꯧꯖꯤꯛꯇꯤ ꯏꯃꯥꯅ ꯇꯥꯊꯤ ꯉꯥꯡꯂꯒ ꯊꯥꯖꯤꯜꯂꯛꯏꯅꯦ ꯑꯩꯁꯦ ꯕꯥꯖꯤ." "ꯏꯄꯥꯒꯤ ꯍꯩꯅꯨ ꯇꯔꯦꯡ, ꯅꯪꯅ ꯉꯥꯡꯕꯁꯦ ꯌꯥꯝꯅꯗꯤ ꯅꯨꯡꯁꯤꯕ, ꯑꯗꯨꯗ ꯁꯨꯝ ꯉꯥꯡꯕ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯅꯃꯥ ꯃꯥꯟꯗꯗꯅ ꯐꯨꯅꯤꯡꯕ ꯑꯃ ꯌꯥꯎꯔꯛꯏꯀꯣ ꯏꯄꯥꯅ." "ꯑꯁ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯒ ꯆꯞ ꯃꯥꯟꯅꯩꯗ, ꯌꯥꯝ ꯇꯜꯂꯤꯗ ꯑꯩꯗꯤ. ꯆꯥꯛꯇꯣ ꯑꯩ ꯑꯣꯏꯅ ꯊꯤꯖꯔꯒ ꯆꯥꯖꯔꯒꯦ ꯕꯥꯖꯤ, ꯏꯃꯥꯗ ꯍꯪꯗꯣꯏ ꯁꯔꯨꯛꯄꯨꯗꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯦꯝꯕꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯆꯥꯛꯈꯨꯝ ꯍꯦꯛ ꯌꯧꯕꯒ ꯆꯐꯨꯒꯤ ꯃꯈꯨꯝꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯡꯂꯒ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯆꯥꯛꯊꯤ ꯈꯥꯕꯩ ꯑꯗꯨꯅ ꯃꯄꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯈꯔ ꯊꯤꯈ꯭ꯔꯒ ꯃꯥꯒꯤ ꯄꯨꯈꯝ ꯃꯆꯥꯗꯨꯗꯅ ꯃꯥꯅ ꯉꯝꯒꯗꯕ ꯃꯑꯣꯡꯗ ꯆꯥꯛꯇꯨ ꯊꯤꯔꯒ ꯆꯥꯔꯝꯃꯤ꯫ ꯂꯥꯏꯕꯤ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯗꯨꯅ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯆꯥꯛꯈꯨꯝꯗ, ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯤ ꯊꯦꯝꯕꯤꯗ, "ꯆꯥꯛꯇꯣ ꯑꯩꯗꯤ ꯀꯩꯊꯦꯜꯗ ꯑꯣꯏꯅ ꯆꯥꯎꯔꯒꯦ ꯊꯦꯝꯕꯤ. ꯅꯪ ꯕꯥꯖꯤꯒ ꯅꯪꯒꯅ ꯆꯥꯕꯒꯤ ꯂꯨꯈꯥ ꯀꯣꯜꯂꯤꯛꯇꯣ ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯅ ꯈꯔ ꯐꯦꯡꯗꯣꯛꯑꯝꯃꯨꯀꯣ." "ꯏꯃꯥ, ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯌꯥꯝ ꯉꯟꯅ ꯆꯠꯂꯤꯗꯤ? ꯕꯥꯖꯤꯗ ꯍꯥꯏꯔꯝꯃꯨ ꯍꯥꯟꯅ. ꯅꯍꯥꯟꯁꯨ ꯁꯥꯎꯕꯅꯦ ꯕꯥꯖꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯏꯃꯥ ꯅꯪꯅ ꯆꯠꯈꯤꯕꯒꯤ." "ꯀꯩꯊꯦꯜ ꯆꯠꯂꯝꯗꯥꯏꯁꯤꯗꯁꯨ ꯃꯅꯤꯡ ꯐꯥꯎꯔꯒ ꯑꯃꯨꯛ ꯆꯠꯈꯤꯗ꯭ꯔꯣ ꯑꯩꯕꯣ? ꯍꯣꯔꯦꯟ ꯅꯄꯥꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯔꯛꯂꯒ ꯍꯥꯏꯔꯣ ꯅꯪꯅ. ꯉꯔꯥꯡ ꯑꯩꯅ ꯁꯥꯕ ꯂꯩꯗꯤꯁꯦ ꯁꯤꯠꯍꯧꯗꯕ ꯇꯥꯔꯦ ꯂꯣꯏꯅ." "ꯑꯩꯁꯨ ꯁꯥꯕ ꯌꯥꯎꯕꯅꯤꯀꯣ ꯂꯩꯗꯤꯗꯣ ꯏꯃꯥ, ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯂꯩꯗꯤ ꯐꯖꯕ ꯑꯃ ꯄꯤꯕꯤꯕꯗꯤ ꯌꯥꯕꯅꯤ. ꯏꯆꯥꯒꯤꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯕꯗ ꯑꯣꯏꯅ ꯄꯤꯔꯒꯦ, ꯉꯁꯤꯒꯤꯗꯤ ꯌꯣꯜꯂꯨꯔꯒꯦꯀꯣ ꯏꯃꯥ." "ꯍꯣꯏ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯏꯃꯥꯅ ꯃꯊꯪ ꯁꯥꯕꯗ ꯑꯣꯏꯅ ꯄꯤꯔꯒꯦ ꯍꯥꯏꯁꯤ." "ꯍꯩ, ꯄꯩꯁꯤꯟꯅꯔꯅꯨ, ꯑꯩꯅ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯅꯄꯥꯗ ꯈꯔ ꯍꯥꯏꯌꯨꯀꯣ, ꯑꯃꯨꯛ ꯀꯥꯎꯅꯤ ꯍꯥꯏꯕ."
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯕꯤ ꯊꯣꯛꯂꯛꯂꯦ ꯆꯥꯛꯈꯨꯝꯗꯒꯤ ꯃꯪꯒꯣꯜꯗ ꯂꯩꯔꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯁꯥꯕꯁꯤꯡ ꯌꯥꯎꯕ ꯊꯨꯝꯃꯣꯛ ꯑꯗꯨ ꯃꯀꯣꯛꯇ ꯃꯊꯟꯇ ꯊꯣꯡꯒꯠꯆꯔꯒ ꯀꯩꯊꯦꯜ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯂꯦ ꯂꯨꯈꯣꯏꯁꯨ ꯄꯨꯈ꯭ꯔꯤ ꯁꯦꯡꯕ ꯂꯣꯏꯔꯗꯨꯅ ꯈꯨꯗꯩ ꯑꯃ ꯍꯣꯡꯗꯣꯛꯂꯒ ꯆꯥꯏꯊꯔꯕ ꯃꯇꯨꯡ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯏ ꯆꯥꯛꯁꯪꯗ ꯉꯥꯡꯗꯅ ꯅꯨꯄꯤꯅꯤꯅ ꯇꯧꯔꯤꯁꯤꯅ ꯀꯔꯤ ꯃꯊꯦꯜꯕꯨ ꯊꯣꯡꯂꯝꯗꯧꯔꯤꯕ ꯑꯩꯈꯣꯏꯗꯤ ꯀꯩꯊꯦꯜ ꯐꯝꯕꯤꯅꯤ ꯈꯨꯖꯤꯟ ꯈꯨꯌꯥ ꯁꯨꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯍꯥꯎ ꯏꯟꯁꯥꯡ ꯑꯃꯠꯇ ꯆꯥ ꯐꯪꯗ꯭ꯔꯦ ꯂꯣꯏꯅ ꯄꯠꯂꯒ ꯃꯥꯡꯂꯤ ꯇꯧꯔꯤꯁꯤꯅ 이ꯈꯨꯠꯅ ꯊꯣꯡꯖꯔꯀꯥꯟꯗ ꯈꯛꯇꯅꯤ ꯆꯥꯅꯤꯡꯕ ꯃꯊꯦꯜ ꯊꯣꯡꯂꯤꯕ ꯈꯪꯗꯦ ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯑꯗꯨꯒ ꯃꯤꯒꯤ ꯅꯨꯄꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ ꯅꯨꯄꯤ ꯍꯥꯏꯕ ꯀꯥꯡꯂꯨꯞꯁꯦ ꯃꯥꯟꯅꯖꯔꯁꯨ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇꯤ ꯑꯃꯠꯇ ꯃꯥꯟꯅꯗꯦꯅꯦ ꯇꯧꯔꯤꯕ ꯇꯧꯕꯒꯤꯕꯨꯗꯤ ꯅꯨꯄꯥ ꯑꯩꯈꯣꯏꯁꯨ ꯃꯥꯟꯕꯗꯤ ꯃꯥꯟꯅꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯟꯕ ꯐꯠꯇꯕꯗꯤ ꯅꯨꯄꯤ ꯃꯈꯣꯏꯅ ꯈꯔ ꯈꯤꯠꯃ ꯍꯦꯜꯂꯤ ꯑꯁꯨꯝꯅ ꯉꯥꯡꯂꯗꯨꯅ ꯂꯨꯈꯣꯏ ꯄꯨꯈꯝ ꯑꯄꯥꯛꯄ ꯑꯃꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯥꯡꯗꯣꯛꯂꯒ ꯆꯥꯕ ꯍꯧꯔꯝꯃꯤ ꯍꯥꯊꯨ ꯑꯣꯏꯔꯝꯕ ꯑꯣꯏꯔꯁꯨ ꯍꯥꯎꯏꯅꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯣꯡꯕ ꯆꯝꯊꯣꯡꯁꯦ ꯆꯥꯛ ꯑꯁꯤꯅ ꯀꯌꯥꯗ ꯅꯤꯡꯊꯤꯖꯅ ꯊꯤꯔꯒ ꯊꯝꯂꯝꯂꯤꯕ ꯅꯨꯡꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯕꯤꯁꯦ ꯊꯦꯝꯕꯤ ꯇꯨꯝꯂꯨꯕꯒꯤ ꯃꯃꯤꯠꯀꯥꯗꯨ ꯁꯨꯔꯨ ꯅꯩꯔꯒ ꯆꯥꯛꯁꯪꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯄꯒ ꯍꯥꯏꯔꯛꯏ ꯕꯥꯖꯤ ꯆꯥꯛꯀꯗꯣ ꯏꯃꯥꯅ ꯊꯤꯔꯝꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯊꯤꯕꯅꯤ ꯏꯃꯥꯗꯤ ꯆꯥꯛꯐꯥꯎ ꯆꯥꯈꯤꯗꯦ ꯀꯩꯊꯦꯜꯗ ꯑꯣꯏꯅ ꯆꯥꯔꯨꯒꯦ ꯍꯥꯏꯗꯅ ꯑꯗꯨꯒ ꯕꯥꯖꯤꯅ ꯏꯃꯥ ꯅꯨꯡꯁꯤ ꯀꯥꯏꯅ ꯂꯨꯈꯣꯏ ꯃꯌꯥꯗ ꯍꯨꯛꯀꯦ ꯇꯧꯔꯝꯕ ꯆꯥꯛ ꯆꯥꯛꯈꯣꯝꯗꯨ ꯍꯨꯛꯇꯅ ꯃꯆꯥꯅꯨꯄꯤ ꯊꯦꯝꯕꯤꯗ ꯌꯦꯡꯂꯛꯂꯒ ꯈꯨꯝꯂꯛꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯆꯥ ꯅꯨꯡꯁꯤꯅꯤ ꯏꯄꯥꯅ ꯏꯃꯥ ꯂꯩꯔꯝꯃꯗꯤ ꯏꯃꯥ ꯅꯨꯡꯁꯤꯗꯨ ꯅꯠꯇ꯭ꯔꯣ ꯕꯥꯖꯤꯅ ꯊꯦꯝꯕꯤ ꯊꯣꯛꯈ꯭ꯔꯦ ꯂꯨꯈꯣꯏ ꯃꯥꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯃꯆꯥꯅ ꯇꯧꯍꯧꯒꯅꯤ ꯈꯪꯕꯅ ꯃꯆꯥꯅ ꯇꯧꯔꯕꯗꯤ ꯋꯥꯔꯅꯤ ꯈꯪꯕꯅ ꯊꯕꯛꯁꯤꯡꯗꯨ ꯃꯥꯅ ꯑꯣꯏꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯤ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯝꯂꯒ ꯀꯣꯟ ꯐꯦꯡꯒꯦ ꯍꯥꯏꯗꯅ ꯀꯣꯟ ꯐꯦꯡꯐꯝꯗ ꯄꯨꯊꯣꯔꯛꯄꯗ ꯌꯨꯝꯊꯪꯅꯕꯒꯤ ꯍꯅꯨꯕꯤ ꯃꯦꯝꯆꯥꯅ ꯎꯈ꯭ꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯨꯈꯣꯏ ꯅꯪꯗꯤ ꯅꯨꯄꯥꯒꯤ ꯃꯊꯧ ꯐꯖꯅ ꯇꯧꯏꯅ ꯂꯨꯈꯣꯏ ꯃꯉꯛꯇꯨ ꯊꯥꯡꯒꯠꯂꯒ ꯈꯨꯝꯂꯛꯏ ꯏꯗꯣꯟ ꯁꯤꯁꯨ ꯇꯧꯗ ꯌꯥꯗꯗꯨꯅ ꯇꯧꯔꯤꯅꯤ ꯍꯣꯏ ꯍꯣꯠꯅꯧ ꯏꯆꯥꯁꯤꯗꯤ ꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯕ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯅꯈꯣꯏꯒꯤꯗꯤ ꯇꯧꯐꯗ꯭ꯔꯕ ꯅꯊꯧꯗꯥꯡꯅꯤ ꯑꯗꯨꯅꯤ ꯏꯗꯣꯟ ꯂꯨꯈꯣꯏꯕꯣ ꯃꯃꯩꯊꯪꯗꯗꯤ ꯅꯪꯅꯦ ꯌꯣꯟꯊꯣꯛꯄꯤꯈꯤꯁꯅꯤꯀꯣ ꯅꯇꯨꯅ ꯏꯔꯩꯗꯣꯟ ꯃꯇꯤꯛꯂꯅꯤ ꯑꯩꯕꯨ ꯌꯣꯟꯕꯒꯤ ꯃꯥꯅ ꯍꯦꯔꯥ ꯁꯨꯝ ꯋꯥꯔꯤꯕꯨ ꯍꯥꯏꯕꯅꯤꯗ ꯏꯟꯗꯣꯟꯅ ꯅꯨꯡꯁꯤꯗꯅ ꯂꯨꯈꯣꯏ ꯈꯔ ꯇꯞꯊꯔꯗꯨꯅ ꯉꯨꯔꯨꯡ ꯉꯪꯉꯤ ꯃꯦꯝꯆꯥ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯍꯥꯏꯅꯤ ꯌꯥꯝ ꯍꯥꯏꯅꯤꯕ ꯅꯨꯡꯁꯤꯗꯅ ꯍꯅꯨꯕꯤꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯃ ꯉꯥꯡꯍꯟꯈ꯭ꯔꯕꯅꯤ ꯃꯦꯝꯆꯥꯗꯨ ꯂꯥꯏꯒꯨꯝ ꯃꯤꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡ ꯂꯣꯏꯅ ꯈꯪꯂꯕꯒꯨꯝ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯂꯨꯈꯣꯏꯒꯤ ꯃꯇꯧꯗꯨꯗ ꯂꯨꯈꯣꯏ ꯅꯪꯒꯤꯗꯨꯕꯨ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯃ ꯉꯥꯡꯒꯟꯈ꯭ꯔ ꯄꯣꯠꯅꯤꯀ ꯈꯜꯂꯤꯔꯣ ꯍꯥꯏ ꯑꯗꯨꯝꯅ ꯈꯜꯂꯕꯁꯨ ꯃꯦꯝꯆꯥ ꯑꯩꯅ ꯁꯥꯎꯕꯤꯗꯧ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨꯅꯦ ꯁꯤꯕꯅꯤ ꯈꯪꯖꯤꯜꯂꯨꯀꯣ ꯂꯨꯈꯣꯏ ꯌꯨꯝ ꯀꯣꯏꯒꯗꯕ ꯅꯨꯄꯤꯅ ꯀꯩꯗꯧꯅꯨꯡꯗ ꯌꯨꯝꯗ ꯂꯩꯅꯤꯡꯗꯕ ꯈꯛ ꯇꯧꯔꯣꯏ ꯉꯔꯥꯡꯒꯤ ꯉꯈꯥ ꯅꯣꯏꯅꯒ ꯈꯪꯂꯣꯏ ꯁꯤꯒꯤ ꯋꯥꯁꯤꯗꯤ ꯍꯣ ꯐꯔꯦ ꯗꯣꯟ ꯐꯔꯦ ꯑꯗꯨꯗꯤ ꯅꯆꯥꯁꯨ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯖꯔꯦ ꯆꯪꯂꯒꯦꯀꯣ ꯉꯥꯡꯍꯧꯈꯣ ꯗꯣꯟꯗꯤ ꯃꯈꯥ ꯑꯗꯨꯝ ꯇꯥꯍꯧꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯧꯔꯥꯡꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯨꯈꯣꯏ ꯃꯦꯝꯆꯥ ꯂꯨꯈꯣꯏꯒꯤ ꯃꯇꯧꯗ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯂꯩꯍꯧꯏ ꯆꯤꯡꯂꯧ ꯍꯦꯟꯕꯤ ꯃꯃꯥꯅ ꯂꯨꯈꯣꯏꯗ ꯂꯛꯅꯕꯒꯨꯝ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯔꯤꯒꯤ ꯃꯤꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯤꯅꯣ ꯏꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯗꯦ ꯃꯦꯝꯆꯥ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯈꯪꯍꯟ ꯍꯟꯖꯤꯟꯈ꯭ꯔꯒ ꯃꯆꯥꯅꯨꯄꯤ ꯆꯤꯡꯂꯧ ꯍꯦꯟꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯅ ꯑꯃꯨꯛ ꯅꯪꯒꯤ ꯅꯊꯧꯔꯣ ꯅꯊꯧꯔꯣꯕꯁꯦ ꯏꯊꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯅ ꯅꯨꯡꯁꯤꯔꯣꯏꯅ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯇꯣꯛꯁꯅꯨ ꯃꯊꯧ ꯇꯥꯗꯦ ꯃꯗꯨ ꯑꯩꯉꯣꯟꯗ ꯇꯥꯔꯣꯏ ꯏꯃꯥꯗꯤ ꯑꯇꯩ ꯂꯥꯏ ꯏꯃꯥ ꯁꯥꯕꯤꯌꯥ ꯅꯪꯕꯨ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣꯅꯦ ꯏꯃꯥꯒꯤꯁꯤꯗꯤ ꯑꯩꯕꯨ ꯍꯦꯛꯇ ꯇꯥꯟꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯇꯥꯟꯕꯒꯤ ꯃꯑꯣꯡ ꯅꯠꯇꯦ ꯍꯥꯏꯕꯤꯕꯅꯤ ꯁꯨꯝ ꯏꯆꯥꯅꯨꯄꯤ ꯀꯧꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯏꯃꯥꯅ ꯑꯩꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯒ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ ꯀꯃꯥꯏꯅ ꯏꯍꯦ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯤꯡꯉꯣꯜꯅꯤꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯟ ꯈꯪꯗꯗꯅ ꯈꯨꯃꯨ ꯊꯣꯛꯂꯒ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯃꯃꯥ ꯑꯩꯅ ꯈꯨꯃꯨ ꯊꯣꯛꯀꯦ ꯊꯣꯛꯁꯅꯨ ꯊꯣꯛꯂꯣꯏ ꯇꯣꯛꯁꯅꯨ ꯃꯋꯥ ꯂꯧꯗꯦ ꯏꯃꯥ ꯑꯣꯏꯒꯦꯔꯥ ꯃꯤꯃꯥ ꯑꯣꯏꯒꯦꯔꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯔꯗꯨꯅ ꯐꯤꯖꯤꯡ ꯆꯣꯡꯕ ꯃꯈꯩ ꯆꯪꯈ꯭ꯔꯦ ꯏꯃꯨꯡꯗ ꯆꯦꯡꯂꯧ ꯍꯦꯟꯕꯤꯗꯨ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯅ ꯁꯥꯎꯔꯒ ꯆꯪꯈ꯭ꯔꯤꯕꯗꯨ ꯃꯉꯣꯟꯗꯗꯤ ꯃꯋꯥꯒ ꯂꯧꯕꯤꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯅꯣꯛꯂꯒ ꯃꯊꯟꯇ ꯍꯥꯏꯍꯧꯏ ꯏꯆꯥꯁꯦ ꯃꯃꯥ ꯑꯩꯅ ꯁꯛꯆꯨꯁꯦ ꯃꯥꯒ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄꯁꯤꯡꯗꯒꯤꯗꯤ ꯈꯔ ꯑꯗꯨꯛ ꯍꯦꯜꯂꯦꯗꯅ ꯆꯤꯡꯂꯧ ꯍꯦꯟꯕꯤ ꯀꯧꯕꯤꯔꯨꯔꯦ ꯑꯗꯨꯗꯒꯤꯗꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯄꯗꯒꯤꯗꯤ ꯄꯥꯈꯪꯁꯤꯡꯁꯤꯅ ꯀꯣꯏꯒꯦ ꯑꯃꯠꯇ ꯍꯥꯏꯕꯤꯔꯛꯇ꯭ꯔꯦ ꯃꯥꯒꯤꯗꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯝꯂꯅꯤ ꯈꯟꯗꯅ
Isa nupina somda nupa phangdrisidi moina khangponteba. Kari awang thangbagi manigi masa nupidugi mamingdubo. Nisingi. Ibem saubi haibido kusuga do khara laisilaga. Mana khatli mayunga do nganta panthokdana. Mani do masuga phangkhrini ko. Adu boidi mapok thibinina phangdre. Singlo henbi Manggol da makwang metro lepnaga saun hai mamada. Phangdradi sing susila o sumbanda hopa lem imanu sibi. Aduna pharadra phadradi kaino ima hore numidang sing. Adudi nang hauramo imadi ahal loirabanina ngehak leiraga yauraki. Tawra dawni miwang ang namdaidana naha oiba. Thabak taramdaidana ahal masigi hanubi sidiba ko. Sau tawraduna phausuba sangkhre. Phausuman thamliba sangoiduda singlo henbi. Thembi sanaba yaba legaigi mataroi singna sanaruraba matung makhoige thangnana leiba ngangbigi imungde sanglaklaga ngangbigi masanupi lembiga mukhulokpi marum konbi sagai songbina singma masana makhal kaya harau momonokladuna sanaminari ngangbi ngasidi nganta halaklami kaithildagi isok langlap tawna hari madugi mawtaw ngambiduna kaithildu tawribudu karinoba magumba potgonmi sing yamli makai kaithil paminu pi khoisia minchit aduma thirakan yamna yum palamo masa mawa leireba mana yetta silamna songa to oidaga musiladana ikai bo khangkidredo ko madugi laibi haibido lembi sakai song lambado mamana konthong lomdagi isau langna sanglakpadu ubada mamabu kaudun hanglei ima kaidorogi ngasidi isau langaga nganta haleido kaithildagi ngangbi magi sauningbadu masanupidu oina tainari hai karino nang namo lembi prabsen silaga mamagi makhutagi khawdu lauraga ngamboi ngamdaboi tawraduna puraga mangol tamna satli thembi su sen silaktuna mata lembi ga khawdu nama yaladuna yangna mangol tamna purai angang ani dugi yamna nungsinna matawdu uraga isau langnu lakpa ngangbidu sauningwa pumba phakre haujikta isau langduna masada nganglambadu nungsina mung hairaklammi imagi lembi khawdugi manungda ngamok yarakpani yenaraga saminawo nata thembiga lembina ima kari ngamok lairino hangdoklaga yengodana lembi hairoi ma ai thiri chahau kabuk toina leirakpani isana yamna pamjabadu de imana lembi harauna iya ima yam harau hingodudi ita chahau kabuk sasise thembi mama masagi nusina matawdu kalakpa phawi magidi nomuda leirakte mamana magini haina ngamok amata nungaitabadu angang oiriba oibana mitmangda chahau kabuk mana leirabada pungkaw kawkhre munadana hauna saminari mata anido ngangbi nungsini yengjai machani gi matawdu ngehak yenglamlaga ngangbi machani da hairaklammi saminaru nakoyeni ima imungi thabak khra loisilukige lembi kabok sana ima hayengdi haimang haingan oine leiru ko hoi leirake isagibu leithokke tawbatabu maramdi mokpa tare ko imana haibu kudik inba tare lembi harauna noksei mamagi pakumda ilidudi imai ili adum illo haiba hoi ingi ma ngangbi mung sangkhri lembi amadi thembi su kabuktu phongman manduna saminari thembi kabuk sabu loibaga hairi mata thembi da ita ayamuk chalage ko ngyak sana kisita chakhinu ita hayemuk sanarasi yumda ima su paba so patalehaude aduna ai chalage baita yumda laga wai siluduini ai chilamdradi imana halaga muk ai saibini hoita adudi chalo ado hayengdi ngamta lau ko ita hoita lake somda kaitheldana kamdauri laibi sel paiba nupa naha kayadagi mata tawraduna sel lauthokli sel oina lauba yadragana magi sanalikol oina lehalami khoimu makuta sana khudop asobam pairaduna sanglei laibi gi potphamda laibi ai laine laibi potam lambadu khoimu ubada mumonok laduna ta khoimu nang labro nang lak pangai bata ai si dawrabani laibi nang ni sana khudop lauba satpada nangi manjai di siram dawredana laibi pakhalap dawraduna ha kamaina sigi tawrino ta khoimu kamaina noba hayobasi na taw yengi tawbani daina ai di pakhat dure duga pakhatoi sarukne nanga thangna phamlibu nupisidagi hailero sasi hoi ai lereke ta khoimo
Isia, hainaw asangba maku angangbdubu kaya pige? Hayon binubiduna. Kaya gilay haino lembiya. Mayam lay haiba natida, Isia, ta koy muna sana ba amani kakta lay haibani. Laybiya, misa lamlan ba nupasida pizagda saru. Apat po baso na yumda na puroy ba nasagi sana mo pubiyo niya. Isi wata sidi kaino Isia. Koy muna, laybiya. Hayon binapisidi wangang amitaw tawida. Ay day na deko asumna matong marong kangdamina pangangang basa. Laybi, hayon biduda usitabagi mataw utlado na hayraklami koy muda. Ta koy mo, pangzadaba mina kalagpahay basa masana taba ni kay dawrage. Hayon bidu na mo. Hay laybi, ay kasi pangdabagi kalagpa natin niya kanglabra. Ho pangdabagi kalagpa na tradi karino oy dawri sibo. Inaw ni kanana haybibad kanglabra. Hayeng nang nakongtang lana tangluraga tungda ningam laoy dabado kanbiraga. Kanbiyo haydi masidi ay apamane ay punsini nangi din ate da naisya. Koy muna, laybi. Haydo amada yoy na lero. Masigi no piece de laybado hawdo mante. Lere kita koy. Mangondagi na trabaso hayon bi kongtong ang malay na. Pet haydo laga satki laybi hayon bi nupido tablap solhawi laybi bu yeng laduna. Wakal yaw kitchida ko laybi nang siya. Nang nangasi wakal tina tangdubu kongtang aduna. Hayeng di nasa nawaga hingminaba pangloy doribani ko. Lukoy nga sidi manggolda tumin pamli. Tanza duda masanupi tembido makuta nung kuzo ka mapayraduna janglai kontong lomdagi. Mapa na manglag pamlamba duda nung dulang tuklam laga prap mapagi managda sensilag duna pamlagang lai. Bazia, nang kay dawrage? Lukoy, makuna makokto amuktang nantaraga. Ipasi nga sidi isa akra nungay tini isa toybi. Bazi, nasangam dradi pamungdi hipagalayo yadro. Ipagi kokse chikpa yamandana pamungdi hipaga ngamdradi ipagi tembi. Bazia, adudi pamungdi hipamo ay italimi hoydagi hangama na hiyuge aduga kwa suru ne khairaga bazigi lebakta hawkiba aduga dum bhagrani koksikpado. Adudi iba pamungdi hiplaga leiramage ko. Hoy bazi hipamo. Tembi, panik masaduga taping siengkraga matalimbi hoydagi hangamana amani hekluraga chelagtuna mapagi managta sangagtuna mapagi maraybaga duda hangamana ado amathatlaga makut masani duna naikhairaga mapagi maraybagta hapirami masana dumna hangamana hablakpa duda tapna mamit usingkre lukoydo. Tembina, bazia tumuko adum tumuba ainya waita siluge. Hoy Tembi wai season baloibaga duk tharamlaga leirangdu mai haugaladuna chak thonglammi. Chak loibaga mapagi manakta leiduna makhong makhut nambiri. Laibi mapandagi kaurei. Tembi, ima halenya. Tembi, thongango. Tadra na pa nasabo. Tari ima hangage. Tembi pamungdagi panchong tharaga thongi ponado phat hangi. Laibi imung sangagtuna. Napadi kadai da musakra makoy mawagam da tade. Makok si ina pangdi pawima. Laybi isaw langlap na. Adudi chakti ka nan thongdui ba? Ima ay nahitay ta thonga ba ni? Kari sang thongi ba? Maning daw ba sawri do hega dum thongi? Pare adudi thiru ima sunya ware. Hoy ima. Lukoy mamiti pangthok tabi wangang lay. Angang dudum haybidraso nang na thiru dan laybi. Isa si warabani tabak mayam si tawbad. Nupa, nang niya nakoksik topa tumina dum siglaga tumlagali. Saping yung ngang kanuko ay kwaydaw yam sagot. Nang nagkwaydaw sagot taba numit po yawbra ni laybi. Taning din nupa, nang hiwado ay. Taning oy nang di, taning drabadi isa tawin tawrise tarususat. Ay nakahil pa masalisya no di yam nung ayam nung kalin malin niya. Ay di hay kina, nang kahil pa masakano ay tabak sugi ay dana. Nang oy na kahil pa masalki ay angang minaw haydan haybadagi nang kahil pa masat pa natro. Ho adu ay rasu, yari, wa makatara no, ay niya, adum tawrage tabaksi, ko, tawzarurage. Mimsa, tang nabagi lukoygi imong aduna, waka na ka nangang nabudo taraga, matanta kali. Isa na pinami yung pankradi. Asum nihi, ngang na doy ni ko. Asumay na waka na ka nangang na danaba, may yung pandabida, ay galamin na ba sinadong parida. Matong manaw, isa na pidaga, may yung palo haydana, ay amok ana hayraroy ko. Laybi nga si suyam nana kay tilchat na baloy sili. Tembi,
ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯀꯣꯜꯂꯗꯨꯅ ꯃꯃꯥꯅ ꯃꯀꯤ ꯁꯦꯝꯕꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯎ꯫ ꯍꯩ, ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯉꯥꯃꯨꯛ ꯂꯩꯔꯛꯇꯣꯏꯅꯣ ꯍꯥ? ꯏꯃꯥꯅ ꯅꯨꯄꯥꯒꯤ ꯉꯥꯃꯨꯛ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯁꯨ ꯂꯩꯔꯛꯑꯣ ꯍꯥꯏꯕ ꯏꯃꯥ꯫ ꯊꯦꯝꯕꯤ, ꯅꯪꯅꯦ ꯑꯉꯥꯡ ꯅꯠꯇꯒꯨꯝ ꯈꯪꯗꯤ ꯈꯪꯅ ꯍꯩꯄꯥ ꯌꯥꯝ ꯁꯥꯒꯅꯨꯀꯣ꯫ ꯑꯩꯅ ꯉꯁꯤ ꯐꯨꯔꯛꯑꯗꯤ ꯅꯪ ꯑꯣ ꯈꯣꯡꯒꯩ ꯀꯞꯀꯅꯤꯀꯣ ꯅꯪ ꯉꯁꯤ ꯅꯪ꯫ ꯑꯗꯨꯗꯤ ꯉꯥꯃꯨꯛ ꯂꯩꯔꯛꯑꯣ ꯍꯥꯏꯕ ꯏꯃꯥ꯫ ꯌꯦꯡꯒꯦ ꯑꯩ꯫ ꯑꯗꯣ ꯕꯥꯖꯤꯅ ꯆꯥꯕ ꯌꯥꯕ ꯉꯥꯃꯨꯛ ꯈꯔꯁꯨ ꯂꯩꯔꯛꯑꯣ ꯏꯃꯥ꯫ ꯕꯥꯖꯤꯗꯤ ꯆꯥꯛꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ, ꯑꯗꯨꯅ ꯃꯁꯥꯁꯨ ꯁꯨꯀꯟ ꯀꯟꯈꯠꯇꯦ꯫ ꯏꯃꯥ ꯁꯥꯕꯤ, ꯅꯪ ꯑꯣꯏꯅꯅꯦ ꯀꯩꯊꯦꯜ ꯐꯝꯕ ꯆꯠꯂꯒꯦꯔꯣ ꯑꯗꯨꯒ ꯂꯣꯏ ꯁꯤꯜꯂꯛꯑꯒꯦꯔꯕ ꯅꯪ? ꯑꯁ ꯏꯃꯥ, ꯅꯪ ꯁꯤꯗꯤ ꯏꯁꯧ ꯂꯥꯡꯕ ꯌꯥꯝ ꯍꯦꯟꯒꯠꯂꯦꯉꯣ, ꯇꯜꯂꯦ, ꯌꯥꯝ ꯍꯩꯅꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯦꯝꯕꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ꯫ ꯂꯥꯏꯕꯤꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯀꯩꯊꯦꯜ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯏꯃꯨ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯏ ꯂꯥꯏꯕꯤꯒꯤ ꯃꯅꯥꯛꯇ꯫ ꯂꯥꯏꯕꯤ ꯃꯥꯏꯃꯨ ꯂꯥꯛꯄ ꯎꯕꯗ ꯂꯣꯠꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯂꯣꯠꯄ ꯅꯪꯍꯧꯗ꯭ꯔꯦ꯫ ꯃꯥꯏꯃꯨ ꯃꯈꯨꯠ ꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯏꯕꯤꯗ, ꯂꯥꯏꯕꯤ, ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯂꯩꯌꯨ ꯑꯗꯨꯗ꯫ ꯂꯥꯏꯕꯤ ꯅꯣꯛꯁꯤꯟꯅꯔꯗꯨꯅ ꯇꯥ ꯃꯥꯏꯃꯣ, ꯑꯩ ꯀꯩꯁꯨ ꯆꯠꯂꯣꯏꯌꯦ, ꯅꯪꯅ ꯂꯥꯟꯅ ꯈꯟꯒꯟꯈꯤꯕꯁꯤꯅ꯫ ꯂꯥꯏꯕꯤ, ꯅꯪꯒꯤ ꯈꯗ꯭ꯔꯛꯇꯣ ꯃꯥꯏꯃꯨ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨꯀꯣ, ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠ꯫ ꯇꯥ ꯃꯥꯏꯃꯣ, ꯑꯩꯕꯨ ꯀꯩꯗꯧꯕ ꯍꯥꯏꯔꯤꯕꯅꯣ ꯍꯧꯖꯤꯛꯄꯣ? ꯀꯩꯗꯧꯕ ꯍꯥꯏꯕꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯊꯥꯗꯈꯤꯕ ꯁꯦꯜ ꯃꯌꯥꯝꯗꯣ ꯑꯗꯨꯁꯤꯡ ꯑꯩ ꯂꯩꯅ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯏꯔꯥꯡ ꯇꯧꯔꯕꯅꯤꯅ꯫ ꯂꯥꯏꯕꯤ ꯁꯦꯜ ꯁꯤꯡꯂꯧ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯑꯃꯨꯛ ꯐꯠ ꯍꯥꯏꯔꯛꯏ, ꯇꯥ ꯃꯥꯏꯃꯣ, ꯑꯩꯒꯤꯅꯦ ꯁꯟ ꯂꯥꯕ ꯐꯖꯕ ꯑꯃ ꯂꯩ, ꯑꯗꯨꯗꯣ ꯇꯥ ꯃꯥꯏꯃꯣꯗ ꯌꯣꯜꯂꯒꯦ, ꯑꯗꯨꯒ ꯁꯦꯜ ꯈꯔ ꯍꯣꯏ, ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯑꯩ ꯁꯟ ꯂꯥꯕꯗꯣ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ, ꯑꯗꯨꯗ ꯄꯨꯔꯛꯂꯒꯦ ꯑꯋꯥꯠꯄ ꯁꯦꯟꯐꯝ ꯑꯗꯨꯅ꯫ ꯍꯣꯏ ꯇꯥ ꯃꯥꯏꯃꯣ꯫ ꯃꯥꯏꯃꯨ ꯆꯠꯈ꯭ꯔꯦ꯫ ꯈꯣꯏꯃꯨ ꯑꯃꯨꯛ ꯈꯨꯠ ꯐꯥꯎꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯕꯤ, ꯑꯩꯅ ꯅꯉꯣꯟꯗ ꯊꯥꯗꯈꯤꯕ ꯁꯅꯥꯁꯤꯡꯗꯣ ꯍꯧꯖꯤꯛꯃꯛ ꯁꯤꯡꯉꯛꯇꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯤꯅꯣ ꯇꯥ ꯈꯣꯏꯃꯨ ꯑꯁꯨꯛ ꯊꯨꯅ? ꯑꯩ ꯈꯪꯅ ꯅꯪꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯈꯪꯅꯔꯕꯅꯤꯅ ꯑꯩꯒꯤ ꯁꯅꯥꯗꯣ ꯍꯟꯗꯣꯔꯛꯑꯣ꯫ ꯂꯥꯏꯕꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅ ꯃꯥꯏꯃꯨꯗ ꯍꯥꯏꯈꯤꯕ ꯋꯥꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯈꯤꯔꯝꯃꯤ ꯈꯣꯏꯃꯨꯗꯁꯨ꯫ ꯁꯣꯝꯗ ꯂꯨꯈꯣꯏꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯏꯕꯤꯅ ꯀꯩꯊꯦꯜꯗ ꯇꯧꯔꯤꯕ ꯍꯪꯒꯣꯏ ꯇꯨꯀꯠꯆꯔꯕ ꯋꯥꯔꯤ ꯀꯌꯥꯗꯨ ꯉꯥꯡꯕꯤꯅ ꯇꯝꯕꯗꯒꯤ ꯂꯣꯏꯅ ꯈꯪꯂꯝꯃꯤ, ꯑꯃꯗꯤ ꯉꯁꯤ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯉꯥꯡꯕꯤꯅ ꯇꯥꯍꯧꯕꯗꯒꯤ ꯂꯨꯈꯣꯏꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯂꯨꯈꯣꯏ ꯉꯥꯡꯕꯤꯅ ꯇꯝꯂꯤꯕ ꯄꯨꯝꯕꯗꯨ ꯇꯥꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯆꯥ ꯉꯥꯡꯕꯤ, ꯅꯪꯅ ꯅꯕꯨꯡꯒꯤ ꯃꯤꯠ ꯄꯥꯡꯍꯟꯕꯤꯔꯦ, ꯅꯕꯨꯡ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯕꯨꯡ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯂꯒꯦ, ꯏꯆꯥ ꯅꯨꯄꯤ ꯊꯦꯝꯕꯤꯁꯤ ꯄꯨꯔꯒ꯫ ꯃꯃꯥꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯃꯃꯥꯒꯤ ꯃꯆꯠ ꯑꯁꯦ ꯁꯣꯏꯗꯅ ꯂꯧꯔꯛꯂꯒꯅꯤ꯫ ꯍꯣꯏ ꯇꯥꯗ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯃꯛꯇꯗ ꯂꯨꯈꯣꯏ ꯃꯆꯥꯅꯨꯄꯤ ꯊꯦꯝꯕꯤꯒ ꯁꯦꯠꯅꯅꯕ ꯐꯤ ꯈꯔ ꯌꯣꯝꯂꯒ ꯂꯣꯟꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯟ ꯂꯧꯕꯅꯤ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯂꯥꯛꯃꯤꯟꯅꯩ꯫ ꯃꯥꯏꯃꯨꯅ, ꯂꯥꯏꯕꯤ, ꯑꯩ ꯂꯥꯛꯑꯦ, ꯅꯪꯒꯤ ꯑꯋꯥꯠꯄ ꯁꯦꯜꯗꯣ ꯁꯤꯗ ꯂꯩꯔꯤꯁꯦ꯫ ꯁꯟꯗꯨꯅ ꯀꯗꯣꯝꯗ ꯄꯨꯜꯂꯤꯕ? ꯁꯪꯒꯣꯜ ꯂꯩꯕꯒꯤ ꯃꯃꯤꯁꯨ ꯎꯗꯦꯅꯦ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ꯫ ꯇꯥ ꯃꯥꯏꯃꯣ, ꯉꯥꯏꯍꯥꯛ ꯐꯝꯕꯤꯌꯣ, ꯁꯟ ꯂꯩ꯫ ꯈꯣꯏꯃꯨ ꯑꯃꯨꯛ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯕꯤ, ꯅꯪꯒꯤ ꯑꯋꯥꯠꯄ ꯁꯦꯜꯗꯨ ꯁꯤꯗ ꯂꯩꯔꯤꯁꯦ, ꯁꯟꯗꯣ ꯀꯗꯥꯏꯗ? ꯑꯩ ꯄꯨꯈ꯭ꯔꯒꯦ꯫ ꯍꯣꯏ ꯇꯥ ꯈꯣꯏꯃꯨ, ꯐꯝꯂꯝꯃꯣ ꯅꯈꯣꯏꯅꯤꯃꯛ, ꯑꯩ ꯁꯟ ꯂꯥꯕꯗꯣ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯂꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯅ ꯉꯔꯥꯡ ꯇꯨꯝꯍꯧꯕ ꯐꯃꯨꯡ ꯑꯗꯨ ꯀꯥꯡꯈꯜ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯃꯆꯥ ꯂꯩꯔꯝꯗ꯭ꯔꯕꯗ ꯂꯥꯏꯕꯤ ꯃꯊꯥ ꯁꯥꯅ, ꯑꯣ, ꯂꯥꯏꯕꯤ ꯑꯩ ꯉꯁꯤꯗꯤ ꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯕ ꯇꯥꯔꯗꯕꯀꯣ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯄꯥꯟꯗꯕꯨ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯥ ꯈꯣꯏꯃꯨ, ꯇꯥ ꯃꯥꯏꯃꯨ, ꯁꯟ ꯂꯥꯕꯗꯣ ꯑꯍꯤꯡꯗ ꯍꯨꯔꯥꯜꯂꯒ ꯆꯦꯟꯈ꯭ꯔꯕ ꯃꯥꯜꯂꯤ, ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯅꯤꯃꯛꯇꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯃꯠꯇ ꯑꯣꯏꯅ, ꯀꯔꯤꯕ? ꯁꯟꯅꯕꯨ ꯍꯨꯔꯥꯜꯂꯒ ꯆꯦꯟꯕ ꯍꯩꯕ꯭ꯔꯅꯦ? ꯂꯥꯏꯕꯤ ꯅꯆꯤꯟ ꯊꯤꯅꯨ꯫ ꯂꯥꯏꯕꯤ ꯃꯥꯁꯨ ꯉꯝꯅꯕ ꯈꯨꯝꯂꯛꯏ, ꯇꯥ ꯈꯣꯏꯃꯨ, ꯇꯥ ꯃꯥꯏꯃꯨ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯑꯁꯦꯡꯕꯅꯤ, ꯁꯟꯗꯣ ꯐꯃꯨꯡꯗ ꯇꯨꯝꯍꯧꯕꯅꯦꯕ ꯍꯧꯖꯤꯛꯇ꯫ ꯈꯣꯏꯃꯨꯅ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ? ꯁꯟꯅꯕꯨ ꯐꯃꯨꯡꯗ ꯇꯨꯝꯅꯕ꯭ꯔꯅꯦ? ꯃꯥꯏꯃꯨꯅ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯁꯟꯅꯕꯨ ꯐꯃꯨꯡꯗ ꯍꯤꯞꯅꯕ꯭ꯔꯣ? ꯂꯥꯏꯕꯤ ꯂꯠꯂꯠ ꯇꯧꯔꯗꯨꯅ, ꯉꯔꯥꯡꯗꯤ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯑꯩꯒꯤ ꯁꯟꯗꯣ ꯐꯃꯨꯡꯗ ꯑꯣꯏꯅ ꯇꯨꯝꯍꯟꯕꯅꯤ ꯇꯥ ꯈꯣꯏꯃꯨ, ꯇꯥ ꯃꯥꯏꯃꯨ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯕꯤꯕꯨ ꯐꯨꯒꯦ ꯇꯧꯔꯛꯏ꯫ ꯂꯥꯏꯕꯤ ꯀꯞꯁꯤꯟꯅꯩ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯑꯗꯨꯝꯅ ꯐꯨꯒꯦ ꯇꯧꯔꯛꯄꯗꯨꯗ ꯈꯣꯏꯃꯨꯅ, ꯑꯩ ꯀꯞꯁꯤꯟꯅꯒꯅꯨ ꯂꯥꯏꯕꯤ, ꯁꯅꯥ ꯁꯤꯔꯝꯗꯥꯏꯗ ꯅꯣꯛꯂꯒ꯫ ꯃꯥꯏꯃꯨꯅ, ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯔꯝꯗꯥꯏꯗꯗꯤ ꯀꯞꯈꯤꯗꯦ, ꯍꯧꯖꯤꯛꯅ ꯀꯞꯁꯤꯟꯅꯩ, ꯀꯞꯀꯅꯨ, ꯌꯦꯡꯅꯤꯡꯗꯦ ꯂꯥꯏꯕꯤ, ꯌꯦꯡꯅꯤꯡꯗꯦꯀꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔ ꯍꯨꯞꯆꯤꯜꯂꯛꯂꯝꯃꯤ꯫
kaina katlo nupa ani siga nupi siga kaina katlo ahal nupi amana mawa yolaga nungai thokpa nupi sia maru koklaga sunu yengang tairaga kaina kathoksi nupi ahal amana maru phawdi kokpira roise miyoibagi minungsi yenglaga kaina dudi katlasi mawa yonbi nupi ase asumna nupi ahal singduna laibibu khoimu amadi maimuda kaina katlammi ngangbi makoigi sumangda leplaga mathanta haijarami khangbra nang naram chachumludabagi laman khumledana aduk phakraba tadado lekai si lehendeda mawa yonbi nangna tada thembi nakoini nungaina layuko nakoina thungnuba lam aduda thembi mapaga nungaina chingya oina tawba lam amada leirami thembi mathanta kulokpi sanarami sumang aduda lukoi masanupina kulokpi sanabadu nungsini yengladun hairei sathoibe nangbu sida leibasi nungaibro hoi bazi nungai yamna sidadi imana su isau langba tadre as yam nungai da bazi isana bu nungai radi ipa yarida ado bazi nahan italian biga indoi ngang biga lakpada hairami ba akoi ma do mana bazi yon thoi haiba aduga ni bazi ima do bazi nang lei lei na ne khangaba nupa ani da mayum pali haimo pali haibani sathoibe ado bazi imana mayum pali do bazi bani se imana nushida bagi natra chume isa thoibin hai bazi aduna ne aidi akoi ma do nusidre nushiroi da ipa su ma bo amuk khana nushiroi laibi makhong sang tingthok laga kapli mangol aduda maimu khoi musu yu tap ta na ngawraduna ta du leiri magi magi phamungda laibi kapladuna aina tawzarubi iral da sidi ai siminai ga pakhak oire nugai banita magi monak lerik ibatam to isa thembi to kasini yamna nungsire mana gang batarak taba nubin masing yam lagle ko warauram ni ko ichadu na mama ise aina nugai papamlu padanga sidi makhoi nai moda thadarak pasel sanaduna minai ko makhoi nai ba bakta tawduna kaya da wani hingliba khoi muna kauri hey nupi aina kari haiki nangonda maimuna aina su kari haiki nangonda satri bro zik phawba satri bro minai nupi nang sel chopi sana chopi as sat sat laune amana mukau tawbududa laibi khangma ngamjaduna manakong meladuna pena kaplami pele ai pele siguma putsi ai pamtre ai sana pamtre ai sel pamtre